Manipur Da Ihan Hanba Oina Kokphai ga Hairap Manaba Angakpa Makhal gi lei ama TAMENGLONG district ki manung CHANNA LEIBA new MAGULONG KHUL gi UMANG AMADA SHATLAMBA KHUNJA SHINGNA THENGNARAKKRE HAIRI Hairap asi matang do KHUL Times ki report amana hai Manipur Da Ihan Hanba Oina Thengnarakkhre lamda satpa lei makhal asi ngarang TAMENGLONG district ki manung CHANNA LEIBA new MAGULONG gi KHUNJA SHINGNA narak mongsong da hoba citrus pambi amagi makhada SHATLAMBA Thengnarakkhibani hairiba lei makhal asi yerungi mong manba angoba bulb amagum leirambani angoba machugi yerungi safe oiba bulb sing adu lei oina SHATLAMBA gi manba mongda angangba machugi mayaida crack chatlamki loinana lei adudagi angangba machugi pest manba kharasu lei maida targa leiramki hairi leiramli be phiba maduda khunja sing angakpa oina khibaga loinana asigumba makhal gi lei asi mamangda amuktu ukhidri hairi fungus ki species oiba stin corn hairaga su khangnaba cletrus crispus hairiba lei makhal asi kumjali sigumga sanipan kunda United States of America di Ihan Hanba Oina thengnaduna top makhal gi lei ama oina oikhibani new MAGULONG khul aduda ngarang khunja singna thengnarakhiba adu majudagi hauraga lei adugi atai mawang matau singda fungus ki species oiriba cletrus crispus ka adugi matik manai hairi